लेबाक असꯤꯒꯤ स्टेट खरदा कोविड-19 के अनिसुबा वेब लाखरबा मतुंग हौखिबा पुंग 12 गी मनुंगदा मियोय लाख 2,65 हेन्ना पॉजिटिव ओइदुना मिपाइनरिंगी चरक सिदा स्टेट असिदसु ngarang khakta me humdani thoi positive oiduna hojik state asigi active case ani 85 yaukhre thawal jila da chu hokkiba april tang 10 charau ba matungdagi covid-19 ge ani chuba wave asi tamna yoroktuna asi phawgi report ta active case 13 sukhre active case 13 asigi manungda apanda salurga halakpa mioi manga yauri active case ta leiba mioi asigi manungda amana masa gi mayumda home isolation tawraga leiri mioi teret amana imphal gi jenims ta hangba covid care center da leiri mioi amana imphal gi sister hospital gi special ward ta leiri thawal district gi mioi 13 asigi manungda nilinda crpf oina thabak tawruba mioi ama anduga imphal gi sister hospital gi management staff ta leiba mioi ama hana covid-19 gi vaccine dose anira kaplorba matungda amung hana positive oirukpa mioi ani yauri hojik oirakliba covid-19 ge ani siba wave asina matam khara covid-19 degi lapthokna lairuraba miyamgi wakhalda nahuna amuk mipaiba pokhalle mengakna misam miyamgi punsi covid-19 degi kaluba ngamnaba anoba SOP thoktuna namidangi matamda namidangi pung 3 tegi nongalamdai pung 5 phawba night curfew thamkhre aduga MLA minister amasung official singna public function jawdanabasu appeal tawkhre adumapu manipurgi mapanda chalurga halakpa miyosing magi mayum yoroba matungda test tawbada positive oirakliba miyosing asidigi phangba report ki matung ina makhoina nongthak natraga kangphal gi lambida state asida lapa matamda covid-19 gi tafom thokpa test amata tarukpa leite hairi hojiksu thawal district hospital la hangleba covid-19 gi testing center asida apanda chaluraga state asida lona changlakpa miyoi kayama test tawba lakpa gi report phangle thawong asida state asigi apanda gi chaluba miyoi kaya airport natraga jiri gate amasung mau gate tegi lona changlakla pham asida laklaga test tawrabra haibagi chawna singneba leire amaronda state asigi oina active case 285 aduga district asigi oina active case 13 suraba phawada district asigi oina hana covid-19 laina thenganaba hanglamba covid care center isolation ward mapalagi halakpa ching tongana test tawnaba testing center quarantine center hamagi thabakti pakatpa udri andumapu state government na piba instruction gi matung ina district asidasu district magistrate thawalna namidangi matamda namidangi pung 3 tegi ayu pung 5 phawba night curfew thamnabagi order ngasi thokre hariba order asi lagleba april tang 13 phawba chanagani hariba order asigi matung ina asi anagi sanskar tawba luhong khongdongba dharamagi oiba laison tinchon thorum natna mi punba kudingmak thingba thamkre aduga luhong khongdongba asi ana amadi dharamagi laison tinchon gi thorum dasu miyoi kundagi hena punba yaroi hari aduga kaithel amadi dukan da pot leiba yonbada miyamna social distancing ngakna amadi mask ukadabani hari amaromda thawal district administration amasung district health society thawalna haukiba January 12 ki hauna district hospital thawal gi vaccination center da amadi atai health center singda chatharakpa covid-19 gi vaccine kap ki thabak hojikchu teptuna chathari district asigi vaccination program gi nodal officer oina leiribi Dr. KSH Memsa district family welfare officer ki phangba report ki matugina district asigi oina hojik phawda health care worker lising ohum sam kunthai thoi leibda lising ani chamari mafu manga vaccine kapthokre aduga frontline worker lising taruk leibik menungda lising mari chatruk yankhai nipan vaccine kapkhre hairi hojiksu sahi humpu gi mathakta leiba miyoi amasung sahi fu manga gi mathakta leiba miyoi singi vaccine kapki thabak chathariba vaccination program asida akhanaba drive oina haukiba april tang 13 dagi chatharakpa festival of vaccination tika usoki asi phawda district asigi oina apunbada miyoi satralom hena vaccine kapthokre tika usoki drive asi lagleba april tang 13 phawba chathagadabani kanagumna masagi sahi 95 suraba amadi covid-19 gi vaccine kapninglabadi district hospital thawal gi vaccination center da natraga manaknakpa health center singda chatlaga kapa yabagi kudong chabasu piri